ꯃꯦꯝꯁꯥꯅ ꯊꯣꯏꯕ ꯅꯪꯕꯨ ꯌꯥꯔꯦꯗ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯕꯅꯦ ꯁꯨꯅꯤꯇꯥꯅ ꯏꯆꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯅ ꯌꯣꯛꯄꯗ ꯀꯗꯥꯏꯗꯅꯣ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯆꯥꯔꯤꯁꯦ ꯖꯦꯀꯣꯕꯅ ꯅꯪꯗꯤ ꯑꯐꯕꯤ ꯃꯃꯥꯁꯨ ꯅꯠꯇꯅ ꯍꯣ ꯑꯩꯕꯨꯗꯤ ꯐꯠꯇ꯭ꯔꯦ ꯐꯔꯦ ꯅꯪꯅ ꯐꯩ ꯈꯟꯖꯔꯤꯕ ꯅꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥ ꯅꯌꯥꯝꯕ ꯑꯅꯤꯗꯨ ꯌꯦꯡꯉꯣ ꯑꯗꯨꯅ ꯃꯇꯨꯅ ꯐꯠꯇꯕꯩꯅꯤꯗꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯤ ꯆꯦꯜꯂꯤꯗꯅ ꯃꯥꯕꯣꯛꯁꯦ ꯊꯣꯏꯕ ꯃꯥꯕꯣꯛ ꯋꯥ ꯍꯥꯏꯒꯤꯁꯦ ꯍꯣꯏ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯋꯥꯠꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯃꯥ ꯑꯃꯠꯇꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏ ꯅꯪꯕꯨ ꯆꯩꯔꯤꯕ ꯅꯃꯥꯁꯦ ꯅꯪꯕꯨꯗꯤ ꯃꯌꯥꯝꯗꯒꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯆꯥ ꯅꯤꯉꯣꯟꯁꯨ ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯃꯥꯕꯣꯛꯁꯨ ꯅꯌꯥꯝꯕ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯧ ꯑꯅꯤꯁꯨꯅꯤ ꯄꯪꯃꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯁꯤꯡꯂꯒꯕꯨ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯣ ꯄꯪꯂꯒ ꯐꯠꯇꯕ ꯑꯃ ꯌꯥꯎꯕꯗꯩꯅꯤ ꯋꯥ ꯏꯁꯤꯡ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤꯁꯨꯅꯤ ꯁꯤꯡꯂꯒ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯃꯤ ꯇꯤꯟꯅ ꯌꯥꯒꯗꯕꯅꯤ ꯄꯪꯂꯒ ꯐꯠꯇꯕꯁꯤꯅꯅꯦ ꯃꯤ ꯀꯅꯥꯝ ꯇꯤꯟꯅ ꯌꯥꯗ꯭ꯔꯤꯁꯦ ꯁꯨꯅꯤꯇꯥꯅ ꯍꯣ ꯐꯠꯇ꯭ꯔꯦ ꯐꯠꯇ꯭ꯔꯦ ꯏꯆꯥꯗꯅꯤ ꯐꯕ ꯅꯆꯦ ꯑꯅꯤꯁꯨ ꯑꯩꯁꯨ ꯐꯠꯇꯕꯤꯅꯤ ꯈꯪꯖꯩꯗꯣ ꯐꯔꯕꯅꯤ ꯏꯀꯥꯏꯌꯨ ꯅꯃꯥꯏꯗꯣ ꯑꯕꯦꯝꯅ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯑꯩꯈꯣꯏꯗ ꯑꯊꯣꯏꯕꯁꯦ ꯊꯥꯏꯅꯗꯤ ꯑꯁꯨꯃꯥꯏꯅ ꯃꯆꯤꯟꯒꯁꯦ ꯈꯨꯃꯝꯗꯕꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯂꯦꯝꯃꯦ ꯍꯥꯏꯅꯔꯝꯕꯅꯦ ꯂꯦꯝꯕ ꯌꯥꯗ꯭ꯔꯦ ꯐꯠꯇꯕꯅ ꯁꯨꯝ ꯉꯝ ꯆꯠꯂꯒꯕꯨ ꯂꯦꯝꯃꯨꯈꯤꯗ꯭ꯔꯣ ꯃꯈꯣꯏꯁꯤꯗꯤ ꯏꯪꯒꯤꯠ ꯈꯪꯗꯕ ꯀꯥꯡꯕꯨꯗꯨꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯣ ꯗꯥꯏꯔꯦꯛ ꯊꯤꯟꯗꯅ ꯇꯥꯛꯀꯗꯕ ꯑꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ ꯁꯥꯏꯁꯦ ꯎꯗ꯭ꯔꯣ ꯁꯨꯅꯤꯡꯗꯕ ꯃꯔꯤꯟ ꯇꯟꯕꯅꯤꯅ ꯔꯟꯕꯤꯔꯁꯨ ꯍꯜꯂꯛꯏ ꯍꯣꯏ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯁꯨꯅꯤꯇꯥ ꯀꯛꯉꯥꯡ ꯇꯧꯁꯤꯟꯅꯔꯛꯏ ꯃꯣꯏ ꯕꯥꯕꯣ ꯅꯦꯆꯔ ꯅꯨꯄꯥꯁꯤ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯏꯌꯥꯗꯨꯁꯨ ꯏꯀꯥꯏꯕꯗꯒꯤ ꯆꯠꯈ꯭ꯔꯦꯗꯅ ꯃꯆꯦꯁꯨ ꯀꯞꯄꯒ ꯂꯩꯔꯦ ꯑꯩ ꯊꯣꯏꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯑꯩꯕꯨꯗꯤ ꯅꯆꯥꯅꯦ ꯋꯥꯔꯛꯆꯧ ꯄꯥꯕꯨꯡꯅ ꯐꯨ ꯆꯩꯕꯗ ꯋꯥꯔꯧꯕꯤꯗꯧ ꯅꯠꯇꯦ ꯋꯥꯔꯛꯀꯦ ꯍꯥꯏꯔꯗꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯏꯃꯥꯅ ꯋꯥꯔꯣ ꯑꯗꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯃꯛ ꯋꯥꯔꯣ ꯀꯩꯝ ꯀꯥꯏꯗꯦ ꯀꯔꯤ ꯍꯥꯏꯅꯕꯩꯅꯣꯅꯦ ꯍꯥꯏꯔꯣ ꯊꯧꯕ ꯀꯥꯏ ꯆꯠꯈꯤꯅꯣ ꯖꯦꯀꯣꯕ ꯅꯣꯡꯃꯇ ꯄꯥꯎ ꯆꯒꯠ ꯇꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯄꯥꯕꯨꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯔꯟꯕꯤꯔꯅ ꯅꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯅ ꯇꯥꯗ꯭ꯔꯁꯨ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯐꯩ ꯈꯟꯖꯔꯤꯕꯅꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯄꯥꯕꯨꯡꯒꯤ ꯊꯣꯏꯕ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯃꯈꯣꯏꯒ ꯃꯥꯟꯅꯒꯅꯨ ꯑꯣꯟꯖꯤꯟꯅꯒꯅꯨ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯦꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯅꯨ ꯃꯤꯔꯝꯗ ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯌꯦꯡꯁꯦ ꯄꯥꯕꯨꯡꯒ ꯀꯣꯅꯨꯡꯗ ꯂꯥꯏ ꯈꯨꯔꯝꯃꯨꯁꯤ ꯏꯆꯥ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯄꯥꯕꯨꯡꯒꯤ ꯑꯁꯥꯁꯦ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕꯅꯤ ꯖꯦꯀꯣꯕ ꯉꯁꯥꯏꯈꯩ ꯁꯥꯎꯔꯝꯕꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯔꯨ ꯂꯨꯞꯊꯔꯒ ꯇꯞꯅ ꯍꯣꯏ ꯄꯥꯕꯨꯡ ꯆꯪꯉꯣ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯔꯟꯕꯤꯔꯅ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯆꯠꯈꯤꯗꯧꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯊꯦꯝꯗꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯁꯦ ꯃꯌꯥꯗꯦꯗꯀꯣ ꯋꯥꯈꯜ ꯄꯤꯛꯄ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯍꯧꯅꯁꯥ ꯁꯨꯅꯤꯇꯥꯅ ꯍꯣꯅꯦ ꯅꯄꯥꯝꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯣ ꯏꯃꯥꯝꯆꯥꯅꯅꯦ ꯃꯤꯔꯥꯏꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯂꯧꯕꯤꯗꯅ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡꯃꯔꯝ ꯈꯪꯗ꯭ꯔꯦ ꯑꯔꯥꯟꯕꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯇꯥꯍꯜꯂꯣ ꯑꯕꯦꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯏꯃꯥ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯦꯝꯆꯥꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯕꯤ ꯃꯆꯥꯅꯨꯄꯤꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯔꯟꯕꯤꯔꯅ ꯅꯪ ꯃꯤ ꯀꯅꯥꯃꯇ ꯍꯦꯛ ꯇꯤꯟꯅꯕ ꯌꯥꯔꯣꯏꯍꯦ ꯁꯨꯅꯤꯇꯥꯁꯨ ꯁꯪꯒꯠꯂꯒ ꯑꯩꯒꯨꯝꯕ ꯑꯐꯕ ꯂꯩꯇꯕꯩꯅꯦ ꯑꯩꯅ ꯀꯅꯥꯝ ꯇꯤꯟꯅꯗ꯭ꯔꯤꯁꯦ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗꯅꯦ ꯑꯣꯟꯖꯤꯟꯅꯕ ꯇꯜꯂꯤꯀꯣ ꯄꯣꯊꯥꯕꯤꯌꯨꯔꯣ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒꯅꯅꯦ ꯆꯥꯅ ꯊꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯨꯈꯤꯒꯦ ꯔꯟꯕꯤꯔ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯄꯤ ꯍꯣꯡꯂꯨꯔꯦ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ ꯔꯟꯕꯤꯔꯅ ꯅꯆꯦꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ
ꯆꯥꯖꯦꯟꯕꯤ ꯍꯥꯏꯕꯁꯦ ꯆꯥꯛ ꯌꯥꯝꯅꯁꯨ ꯆꯥꯕꯅꯤ ꯑꯗꯒꯤ ꯂꯥꯝꯅ ꯂꯩꯔꯁꯨꯅꯦ ꯁꯪꯒꯣꯝ ꯍꯦꯛꯇ ꯊꯣꯛꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯃꯕꯨꯛ ꯊꯟꯗ꯭ꯔꯗꯤ ꯃꯌꯥꯡ ꯀꯪꯗꯣꯏꯅꯤꯅꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯕꯨ ꯕꯨꯞ ꯂꯥꯎꯔꯗꯤ ꯌꯦꯡ ꯅꯨꯡꯉꯥꯏꯗꯅ ꯇꯣꯟꯁꯨ ꯃꯥꯟꯁꯨꯟꯅꯔꯒ ꯂꯩꯔꯗꯤꯅꯦ ꯃꯤꯅꯁꯨ ꯎꯁꯤꯠꯄꯤꯗꯕꯅꯤ ꯖꯦꯀꯣꯕ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯀꯥꯡꯍꯧꯗꯨ ꯑꯣꯠꯂꯒ ꯂꯩ ꯔꯟꯕꯤꯔꯗꯤ ꯊꯥꯏꯅꯗꯒꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄꯅꯤꯅ ꯂꯣꯏꯅ ꯍꯩꯔꯝꯃꯤ ꯏꯁꯤꯡꯁꯦ ꯀꯕꯣꯛ ꯀꯕꯣꯛ ꯂꯧꯔꯛꯎ ꯁꯦ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯁꯨꯔꯒ ꯃꯦꯠꯄꯤꯒꯦ ꯑꯁꯨꯝꯅ ꯃꯄꯥꯝꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯗꯨꯅ ꯔꯣꯁꯄꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯔꯣꯁ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯇꯤ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯑꯗꯨꯝ ꯏꯠꯈ꯭ꯔꯦ ꯔꯟꯕꯤꯔꯅ ꯑꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯤ ꯁꯨꯅꯤꯇꯥꯅ ꯍꯣ ꯑꯩꯒꯤ ꯊꯝꯕꯤꯔꯝꯃꯣ ꯆꯥꯅꯤꯡꯀꯥꯟꯗ ꯆꯥꯒꯦ ꯅꯄꯥꯝꯆꯥ ꯑꯣꯏꯅꯅꯦ ꯆꯥꯕꯤꯌꯨꯔꯣ ꯖꯦꯀꯣꯕꯅ ꯄꯥꯕꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯁꯦ ꯍꯣꯏ ꯍꯣꯏ ꯃꯄꯥꯝꯆꯥ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛꯇꯨ ꯖꯦꯀꯣꯕꯅ ꯁꯤꯠ ꯅꯥꯟꯅ ꯐꯦꯡ ꯆꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯒ ꯁꯤꯟꯐꯝ ꯃꯥꯟꯅꯕꯅꯤꯅ ꯃꯄꯥꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛ ꯈꯔꯗꯨ ꯄꯥꯔꯝꯃꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯀꯥꯝꯗꯨ ꯋꯥ ꯋꯥ ꯆꯜꯂꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥꯕꯨꯡꯅ ꯆꯪꯂꯛꯄꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯒꯤ ꯇꯦꯕꯜꯗꯨꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯔꯟꯕꯤꯔꯅ ꯍꯩ ꯊꯣꯏꯕ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ ꯕꯥꯕꯣ ꯐꯃꯨꯡꯗꯒ ꯇꯨꯝꯊꯈꯩ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯣ ꯄꯥꯕꯨꯡꯅꯦ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯑꯒ ꯏꯆꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯁꯦꯝꯕꯤꯔꯛꯀꯦ ꯖꯦꯀꯣꯕ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯔꯟꯕꯤꯔꯁꯨ ꯋꯥꯀꯤꯡ ꯆꯠꯈ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯂꯕꯅꯤꯅ ꯑꯃꯨꯛ ꯎꯏꯊꯕ ꯇꯜꯂꯗꯨꯅ ꯖꯦꯀꯣꯕ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯁꯤꯠꯂꯨꯔꯦ ꯂꯣꯏꯔꯗꯨꯅ ꯉꯔꯥꯡ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯍꯨꯟꯗꯣꯛꯄ ꯌꯥꯕꯈꯩ ꯍꯨꯟꯗꯣꯛꯂꯨꯔꯦ ꯃꯥꯡꯒꯣꯜ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯇꯩꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯏꯔꯨ ꯃꯥꯏꯊꯖꯧꯔꯦ ꯗꯨꯛ ꯀꯝꯕꯤꯁꯤꯡꯗꯨ ꯂꯪꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯗꯨꯛ ꯀꯠꯂꯤ ꯔꯟꯕꯤꯔꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗ ꯗꯨꯛ ꯀꯠꯂꯝꯕꯗꯨ ꯎꯕꯗ ꯉꯔꯥꯡꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯝ ꯃꯥꯜꯂꯦꯅꯦ ꯅꯥꯁꯨ ꯅꯥꯗꯅ ꯅꯥꯁꯤꯟꯅꯕꯗ ꯑꯁꯦꯡꯕꯒꯤ ꯅꯥꯔꯀꯥꯟꯗꯅꯦ ꯑꯌꯨ ꯈꯣꯡꯗꯅ ꯀꯞꯇꯣꯔꯤꯕꯅꯤ ꯑꯩꯅ ꯀꯩ ꯀꯥꯟꯅꯕꯅꯣ ꯃꯥꯅ ꯇꯟꯗꯅ ꯏꯆꯥꯗ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯔꯟꯕꯤꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯨꯅꯤꯇꯥꯗꯤ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯔꯒ ꯂꯩꯔꯝꯃꯤ ꯔꯟꯕꯤꯔ ꯉꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏꯒꯅꯤꯡꯉꯤ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯗꯤꯅꯤꯗꯀꯣ ꯏꯆꯥ ꯊꯣꯏꯕꯅ ꯑꯣꯏꯔꯝ ꯇꯥꯔꯗꯅ ꯃꯥꯅ ꯅꯠꯇꯅ ꯏꯃꯨꯡꯁꯤꯗꯅꯦ ꯗꯨꯛ ꯀꯠꯄꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯠꯂꯤꯗꯧꯅ ꯃꯉꯥꯏꯔꯦ ꯔꯟꯕꯤꯔ ꯐꯤꯔꯣꯟ ꯍꯣꯡꯂꯨꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯦ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯄꯥꯕꯣ ꯆꯥ ꯍꯩꯔꯝꯃꯒꯦ ꯃꯧ ꯑꯅꯧꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯏꯆꯥꯁꯤꯗꯤ ꯅꯃꯧ ꯂꯥꯛꯑꯁꯨ ꯍꯣꯠꯅꯒꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯍꯣꯠꯅꯒꯅꯤ ꯍꯣꯏꯗ ꯍꯣꯏꯗ ꯏꯆꯥꯁꯤꯗꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯁꯤꯗꯤꯅꯦ ꯌꯥꯔꯤꯈꯩ ꯁꯨꯡꯑꯣꯟ ꯑꯣꯟꯁꯤꯟꯅꯧꯅꯨ ꯏꯅꯔꯖꯤ ꯗꯥꯎꯟ ꯑꯣꯏꯅꯕꯅꯤ ꯃꯈꯣꯏꯗꯤ ꯐꯅ ꯇꯥꯛꯂꯁꯨꯅꯦ ꯀꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯂꯣꯏ ꯁꯤꯗꯩꯗꯤ ꯀꯅꯥꯝꯇ ꯑꯣꯟꯁꯤꯟꯅꯔꯔꯣই ꯌꯥꯗ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ ꯆꯥ ꯑꯗꯨꯝ ꯊꯛꯗꯣꯛꯁꯤ ꯆꯥꯛꯇꯨꯗꯤ ꯄꯥꯕꯨꯡ ꯊꯣꯡꯕꯤꯔꯒꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛꯅꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯊꯣꯛꯆꯧꯁꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯌꯨꯛꯇꯨꯗ ꯑꯃꯨꯛ ꯁ꯭ꯋꯤꯇꯤꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯖꯦꯀꯣꯕꯅ ꯍꯜꯂꯣ ꯁ꯭ꯋꯤꯇꯤ ꯁ꯭ꯋꯤꯇꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛ ꯍꯜꯂꯛꯍꯟꯕꯤꯕꯒꯤ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯍꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯣ
amuka hena cheksinaba saunadabida nungsinana leinoko. Nangsu nupi ama oibagi saunningasu fadaba tamo. Premna fana saurasu fathanaba ama yaudrade kamaina loinagani. Ahoy, chume. Ngarangdi da premsu yam kapkre. Aisu pene kapure. Prem thoini fatabadi nate. Sweetie, mi se ningbakai mala asu farambadaki phalaktabani. Mado nangna khangna ahina singna chalo. Magi mamangda atopa lamlanba amatagi wari saruno. Yadre khangadi nangsu hairano. Sweetie, ikairap tawi wahayduda tapna hairi. Ahoy, amuk hanna mana waraudawa wahay matapalaroy. Sidaidi saunaranu ko. Saunaroy. Nangi na pamdasu yamna lankre. Ay amuk hanna call tawraaroy khankrabani. Adubuda prem na wari lirakpadagi. Amuk tangdi aroy bu oina phone tawrake khanjakibayne. Sweetie, nangna phone tawrakpada waraudawa nupado ay nate. Nangdi aygi marupni. Awa nungai afafata tanadawni. Ayna chaykiba soykibado nangsu warwaranu ko. Namituda ayna ikaykibasi sira hayna fawkhanki. Jacob nungairaktre adubu Roger ni haidokte. Ayna marup ama oina khara chayrubagi adu warauriba kaygino. Ay warauba nati. Ayna soykiba lankiba mayamdo nangna takpirakpagi chaybirakpa. Amaramdadi laibak yamna fabani. Adubu ayna soykibadugi ikarduna punsi ase lamakhangda kemgrasanu khankibagine. Sweetie, madu yadi. Aikhoy miyoibanabu hinggen hinglabada kyam kuinabu hinglune. Hana sunaba suicide tawdrasu matam lorakpada adum chetkidawba ngaktane. Adumba wakhaldo matungda khalanuko. Tanjaduda waiting changai. Sweetie na. Khalaroige. Jacob na. Ado nang nabuhalasu ay nabuhalasu luongbadi invite kaunnarusi ko. Ahoy, kaunnaruisi. Ado ay di khara watli ko. Adoy wadi ay su chay ahumari watli da. Doon na. Ayaw. Ayok sida atombi kanagano ba wari sanay se kangnita na nupana. Sweetie na. Adudi wali na ay nahandaw malibo. Jacob na. Hanjaw na. Ado ay dead 5 na dahar dun na jangkrani. Ay later ngay da jen kradi loong balaktre. Ngahiramagi. Ngahiramo. Som da to na. Roger where is alo? Roger the phone toge. Asi haragaton Roger the phone towi. Roger na. Hello, Miss Ton. Kay problem may bige. Ton na. Shala. Kang nita na. Oy, kay bo. Ton na. Amado nga side ki waiting lay. Roger na. Adu kay dorage. Ay di nanga oira biningule. Kaino, marupu ay dang tinagadra. Amom day labadagi am tinabani. Noy nupigi tamoy kusin bito, tawakanu ko. As, nang nagukto nung nasugay ura. Wari sana baki, marup tinabaki, sawa na tiye. Darkalay na ni, fodo reise. Karino, aroda na. Mana sa gimpumba, iham saning ihayki bani. Ado nga si Pome, law hay gitaw bani. Aha, chigimpumba. Hoy, ayuin na lagi. Tamage ko. Ngay ko, lura ba? Lakbayar ba? Oh, loisere, lakbiro, nang susaning bra. Kuy no yung sabi ay saba laki hai bani, magi na tiye. Eh. Fagi daw nida, ay kuya ni saminar ka lure. Oh, ngamsadre, laman kong gikay duni niya. Kuy ba? Ay kuya ni saminar bakay na. Oda ne, nostro sa piyarak to isi. Ay na habadi, ay kuya ni habadi niya. Iba ni habanate, Jacob ka habani. Ay ma. Hoy, noy ani jaminaw ko. Pero akin upini, lagi tamo. Hoy.
Somda anidusu wari sanaba loiraga phone thamnakre. Jacobna Imai Ash Sidi kai haini loiredana Jacob khadi khautak jai adubu miss call ahum leirambaduda call back tawi Tona wari saba loibirabo Jacobna loire sweetie ne premgi jefto adam makhoi ani saunabagi thembirambane has love guru ra aina makhoi ki wari hangkibra waiting ku nai leibaduda sauni na aseng bhai bani kaino taning de madugi prem perang ne wapalakano chegen pomba chaning haidai lore low law haige tawbane aha aseng wera lage ho yare husiti lakpirano Roger lani nang waiting leibaduda Roger oirbining dana call tawbane ring chatpadagi wari sanare adagi maramdo haire masu chaningi maoina laage hairpane as ai cha phangde tare kaino luna suti naraga napuka phana jiduna hai nang khangponte chegem pomba utia sangba Roger ga egagi pamjabine mana luin chakrani thamo islage somde Roger di ton hoy yodore gari do thawna Machanupido, ek poraktabada pijaroiba, khangneba, itom chathokeba. Jacob su prap bike tu thauraga chakre, Ranbirna. Oi, thoiba, kaiduno. Jacob mapabungna kaubaga tadakai, kantakna thawkre. Yawbadi Roger na hale, phone tu tawduna ton bukok thoklami. Ton su khaw amada hot gas tu hapaga thorai. Roger ton ubada prap kadu thawjilai Sasupiro Tona Kaino lan ga lakpra Lan di lakte chegem bombagi race ne nang khangoi ai chelukige bye bye Asi haram laga prap lauraga gari do thawraga chakre Ton su nokmi mayum de changena hek tawbaga phone da lai Hello Jacob na Nangure, somdengo. Ton on thorai. Roger na pukrabane. As namai mach. Karom sa khage. Ton wari sana na Roger na chatkiba mai kai duda makutu thilami. Tu asomda. Thamuyare. Phone do sathamlaga Jacob su kantak na thawkre. Kaino ne ani sibo. Angaubi aidum ngaudau dalle Jacob wakhalda khoyebem su ngarang ki irang duda chasiara roine adaya maduna chance lowerga matuna chakrani as itu de thongmari gaina maukta ningkreda ai bu lektana tu adoiro Roger su wakhalda khalli matu joine sembiba aduga machanupi koige adaba Ngashigi numisida nachanupido poraktadi pijeba kai nungdang phokjage khangneba Jacob na Karom jakrajano masi misibo Jacob gari do thawna phone da lokthoklaga Roger da call tawrai Roger na Pairoi switch off thamjinge Roger chanamaki switch off tawshinkhre ai ki adu sitino fai mayum doina ngairugeba Roger na Ekoidaga ngai leramdoine Kandi mayum doina chauge adusu magi kada Jacob Roger hoida lai memana Aima Jacob nang marupti kadaida no chakhibani ne Jacob na Omuma ngairamo hai Oh magi kada oina leiraga ne ngairoko Oi mama Somdana Ranbirna Kaidano chatkibani ne Aidi noidarabo Roger na Babo magi kada chak pusulaga leramo lage hari Loirabani lo pabung thibirage Oi babo
ꯔꯟꯕꯤꯔꯅ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯈꯔ ꯌꯥꯝꯅ ꯊꯤꯕꯤꯔꯦ꯫ ꯔꯣꯖꯔ ꯆꯥꯛꯇꯨ ꯄꯨꯔꯒ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯆꯥꯔꯤꯖꯥꯠꯅꯣꯕ ꯃꯁꯤ ꯃꯤꯁꯤꯕꯣ? ꯔꯣꯖꯔ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯖꯦꯀꯣꯕꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯑꯣꯏ ꯂꯧꯔꯥ ꯀꯥꯏ ꯂꯩꯒꯦ? ꯔꯣꯖꯔꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯗꯤꯅꯦ ꯑꯕꯦꯝ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯑꯁ ꯚꯥꯏ ꯉꯔꯥꯡ ꯏꯃꯨꯡꯗ ꯋꯥꯔ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯕꯦꯝꯗꯨ ꯁꯥꯎꯈ꯭ꯔꯦꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨ ꯑꯣꯏꯗꯤ ꯊꯣꯛꯆꯔꯦꯗꯅ ꯆꯥꯖꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯚꯥꯏ ꯃꯈꯨꯠ ꯌꯦꯡꯅꯤꯡ ꯇꯧꯕꯅꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯈꯥꯝꯃꯣ꯫ ꯍꯣꯏ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯗꯣ ꯑꯣꯏꯅ ꯌꯦꯡꯉꯣ ꯄꯦꯟꯅ ꯃꯈꯨꯠꯇꯣ꯫ ꯑꯁ ꯑꯩꯗꯤꯕ ꯑꯣꯏꯁꯦ ꯑꯕꯦꯝꯗꯣ ꯀꯧꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯤꯅꯒ ꯈꯪꯂꯗꯤ ꯅꯣꯛꯄꯗ ꯂꯣꯏꯗꯣꯔꯤꯕꯅꯤ꯫ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯃꯗꯨꯁꯨ ꯔꯣꯖꯔ ꯍꯣꯏꯗꯒꯤ ꯂꯥꯛꯂꯒ ꯃꯌꯨꯝꯗ ꯆꯪꯗꯈꯩ ꯑꯕꯦꯝ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯛꯑꯗꯤ ꯔꯣꯖꯔꯒꯤ ꯀꯥꯔꯗꯨ ꯎꯔꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝ ꯍꯣꯏꯗ ꯍꯥꯟꯅ ꯂꯥꯛꯄꯅ ꯔꯣꯖꯔ ꯃꯈꯣꯏꯗ ꯂꯩ ꯈꯪꯂꯝꯗꯦ꯫ ꯄꯥꯔꯤꯅ ꯊꯣꯏꯕ ꯀꯩ ꯂꯩꯔꯦ? ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝ ꯂꯧ ꯂꯥꯛꯄꯅꯦ꯫ ꯉꯔꯥꯡꯒꯤ ꯂꯥꯟꯗꯨꯅ ꯀꯩꯒꯤꯅꯣ? ꯅꯨꯄꯤ ꯐꯠꯇꯕꯩ ꯂꯥꯟꯅꯤ ꯅꯣꯏꯁꯨ ꯈꯔ ꯈꯔ ꯇꯧ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ꯫ ꯅꯇꯩꯃ ꯍꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯗ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕꯗꯒꯤ ꯋꯥꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯂꯩꯔꯗꯤꯅꯦ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯃꯥꯟꯅꯕꯤꯔꯣꯏꯗꯕꯅꯤ꯫ ꯑꯣꯟꯖꯤꯟ ꯑꯣꯟꯖꯤꯟ ꯅꯨꯡꯇꯤꯒꯤ ꯈꯟꯅꯩꯗꯣ ꯒ꯭ꯌꯥꯟꯗꯣ ꯊꯣꯏꯗꯣꯛꯅ ꯇꯥꯕꯩꯅꯤ꯫ ꯑꯕꯦꯝ ꯑꯕꯦꯝ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯗꯥꯊꯣꯏꯕ ꯀꯩꯗꯧꯔꯒꯦ? ꯖꯦꯀꯣꯕꯅ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯀꯥꯎꯔꯕꯣ? ꯑꯕꯦꯝ ꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯄꯨꯡ 9 ꯇꯥꯗ ꯉꯥꯏꯔꯤꯌꯦ 10ꯒ ꯃꯤꯅꯤꯠ 59ꯂ 58ꯂ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯉꯜꯂꯤꯕꯣ? ꯑꯗꯣ ꯑꯝꯇ ꯂꯥꯛꯑꯣ꯫ ꯀꯥꯏꯗꯅꯣ? ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯒꯦ ꯒ꯭ꯌꯥꯅꯦꯁꯣꯔ ꯂꯩꯌꯦ꯫ ꯄꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤ ꯖꯦꯀꯣꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯕꯨ ꯃꯥꯟꯅꯔꯨꯗꯦ꯫ ꯊꯥꯏꯅꯗꯒꯤ ꯖꯦꯀꯣꯕꯀ ꯄꯥꯔꯤꯒ ꯄꯔꯁꯥꯟꯒ ꯈꯠꯅꯕꯁꯤ ꯖꯦꯀꯣꯕꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯑꯣꯏꯔꯛꯑꯕꯅꯤ꯫ ꯇꯟꯗꯅ ꯑꯣꯟꯖꯤꯟꯅꯔꯨꯗꯦ꯫ ꯖꯦꯀꯣꯕꯁꯨꯅꯤ ꯃꯌꯥꯝꯕ ꯂꯩ ꯍꯥꯏꯗꯅ ꯑꯣꯟꯖꯤꯟꯅꯕ ꯍꯩꯅꯔꯝꯗꯦ꯫ ꯐꯨꯕꯨ ꯐꯨꯅꯈ꯭ꯔꯗꯤ ꯖꯦꯀꯣꯕꯅ ꯑꯗꯨꯝ ꯉꯝꯈ꯭ꯔꯗꯧꯅꯤ꯫ ꯈꯔ ꯊꯣꯔꯛꯂꯒ ꯀꯩꯅꯣ? ꯖꯦꯀꯣꯕꯅ ꯉꯥꯏꯈꯣ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯏꯅꯝꯃꯔꯣ? ꯅꯠꯇꯦ ꯏꯆꯦꯅꯦ꯫ ꯔꯣꯖꯔꯅ ꯍꯜꯂꯣ? ꯖꯦꯀꯣꯕꯅ ꯄꯨꯔꯛꯑꯒꯦ ꯀꯥꯏ ꯂꯩꯒꯦ? ꯅꯪꯒꯤ ꯀꯥꯗ꯫ ꯅꯪ ꯊꯝꯃꯨ ꯌꯥꯔꯦ꯫ ꯑꯕꯦꯝꯅ ꯀꯅꯥꯅꯣ? ꯇꯣꯡꯉꯣ ꯑꯩꯈꯣꯏꯗꯅꯦ꯫ ꯑꯁꯤꯗ ꯂꯩꯔꯕꯁꯦ ꯇꯣꯡꯈꯤꯗꯣꯏꯕ? ꯑꯍꯣ ꯑꯩꯅꯦ ꯑꯦꯟꯖꯥꯡꯒꯁꯦ ꯃꯨꯠꯊꯠꯂꯝꯈꯤꯒꯦ ꯑꯗꯨꯒꯅꯦ ꯐꯥꯎꯖꯤꯜꯂꯒ ꯂꯥꯛꯆꯔꯒꯦ꯫ ꯑꯗꯣ ꯑꯩ ꯀꯥꯗ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯕꯥ ꯂꯥꯛꯀꯦ ꯕꯥ ꯆꯠꯂꯝꯃꯣ꯫ ꯖꯦꯀꯣꯕꯅ ꯂꯥꯛꯇ꯭ꯔꯗꯤ ꯀꯤꯟꯗꯣ ꯈꯪꯉꯨ꯫ ꯂꯥꯛꯆꯔꯣꯏ ꯀꯞꯄꯦ ꯈꯪꯉꯨ꯫ ꯖꯦꯀꯣꯕ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯝꯁꯨ ꯃꯌꯨꯝꯗ ꯆꯪꯂꯒ ꯑꯦꯟꯖꯥꯡꯗꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯗꯤ ꯀꯗꯥꯏ? ꯖꯦꯀꯣꯕꯅ ꯂꯥꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯣꯞꯄꯨ ꯍꯦꯛ ꯆꯥꯗꯅ꯫ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯥ ꯌꯥꯈꯤꯔꯣꯏ꯫ ꯀꯩꯅꯣ ꯄꯨꯈꯝ ꯑꯃꯇꯪꯁꯤꯗ ꯑꯩꯈꯣꯏ 3 ꯆꯥꯁꯦ ꯍꯥꯏꯔꯣ? ꯅꯪꯒꯤ ꯑꯃ ꯂꯧꯁꯣ ꯁꯤꯗꯤ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯦ꯫ ꯃꯤꯠꯁꯦ ꯇꯣꯛꯅ ꯅꯥꯗꯧꯔꯤꯗ ꯁꯩꯇ ꯑꯣꯏꯕ꯫ ꯍꯩ ꯆꯥꯗꯧꯕ ꯄ꯭ꯔꯞ ꯆꯥꯔꯒꯅꯦ ꯀꯥꯏꯗꯅꯣ ꯅꯣꯏ ꯔꯣꯃꯥꯟꯁꯇꯣ ꯇꯧꯔꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯔꯣꯖꯔꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯍꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯆꯥꯔꯁꯦ꯫ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯕꯥ ꯈꯨꯍꯥꯎꯁꯤꯗꯤ꯫ ꯔꯣꯖꯔꯅ ꯅꯇꯨꯅ ꯊꯣꯡꯕꯩꯔꯣ? ꯍꯥꯎꯇ꯭ꯔꯒ ꯅꯪ ꯆꯥꯎꯅꯨ ꯀꯩꯅꯣ꯫ ꯍꯥꯎꯇꯦ ꯍꯥꯏꯈ꯭ꯔꯕꯣ? ꯁꯤ ꯑꯩꯅ ꯂꯧꯔꯤꯅꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯛꯀꯅꯣ꯫ ꯑꯗꯣ ꯍꯥꯎꯇ꯭ꯔꯕꯣ? ꯄꯛꯊꯤꯕꯅ ꯂꯣꯏꯔꯦꯍꯦ ꯆꯥꯗꯧ ꯆꯥꯎ ꯏꯇꯨ ꯂꯥꯛꯑꯅꯤ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯗꯥꯊꯣꯏꯕ ꯔꯣꯖꯔꯅ ꯖꯦꯀꯣꯕꯁꯨ
ꯑꯕꯦꯝ ꯊꯣꯡ ꯊꯥꯡꯗꯣꯔꯛꯏ ꯀꯩ ꯅꯝꯃꯤꯅꯣ ꯖꯦꯀꯣꯕꯅ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯕꯅꯦ ꯔꯣꯖꯔꯅ ꯚꯥꯏ ꯅꯪ ꯆꯥꯎꯔꯣ ꯑꯩ ꯋꯦꯍꯦ ꯁꯦꯡꯉꯕꯣ ꯑꯍꯣꯏ ꯑꯕꯦꯝ ꯂꯥꯛꯄꯗꯒꯤ ꯔꯣꯖꯔ ꯃꯕꯨꯛꯀ ꯂꯣꯏꯅ ꯊꯟꯈ꯭ꯔꯦ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯃꯈꯨꯠꯇꯣ ꯍꯥꯝꯂꯨꯔꯦ ꯑꯕꯦꯝꯅ ꯗꯥꯊꯣꯏꯕ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯐꯨꯔꯤꯠ ꯍꯥꯏꯕꯗꯣ ꯂꯩꯃꯤꯟꯅꯧꯔꯣ ꯑꯦ ꯗꯥꯊꯣꯏꯕꯒ ꯆꯠꯄꯗꯤ ꯀꯩ ꯀꯥꯏꯒꯦ ꯑꯁ ꯑꯩꯗꯤ ꯅꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯏꯅꯝꯃꯒ ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯩꯔꯨꯔꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯔꯩ ꯇꯧꯔꯛꯀꯅꯨ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯔꯣꯖꯔꯅ ꯑꯕꯦꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯕꯦꯝꯅ ꯑꯁ ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯐꯃꯟꯈ꯭ꯔꯦ ꯒꯂꯤ ꯃꯅꯨꯡꯗꯩꯅꯦ ꯂꯩꯗꯣꯏ ꯐꯨꯔꯤꯠꯇꯣ ꯑꯦ